खुरुमजरी ISTV की पाव मियंग ताबिरी पुनमकपु तरामना ओक्सरी ngasi ki maru oiba pawda Manipuri regulation top visitors tenant and migrant workers bill governor na ayaba pidre president ka tana naba reserve taguna thamkre phibam masida bill asi withdraw tawba yabra anoba amana sindokpa yabra haibudu assembly session lorba matungda punna khana minasi haina chief minister okam ibobina phongdokre ILP ki issue khanarakpada ruling MLA Dr. NG Bijoy ki wafam opposition na yaningdaba phongdoktuna house ta sarang naba thokpodagi mifam mini tararom yaithoknure amasung Robin Hood sikiba thodok ka mari lenan semkiba JS na hayang ayupung mari dagi matam kaktaba public emergency Manipur pumbada law thokre pau sandona pizari Sahi asi ke Mastara ka tarukta assembly na pass tawkiba Manipur regulation to visitor tenants and migrant workers bill governor ayaba pitre president ga tana na ba reserve tawduna thamkre phibam masida bill asi withdraw tawba yabra anoba amana sindokpa yabra haibu assembly session lorba matungda punna khana minasi haina chief minister okam ibobina phongdokre ngachi chathakeba assembly me from the opposition gi MLA Dr. Aibo Halbi amasung Andro Kendra gi MLA DI Syam Kumar na pukalaki ba calling attention ama hangang Kendra gi MLA N Birena Levaki asoba isuni na member kudima khanabada saruk yaba fanghanaba short duration discussion when on talk naba speaker gi polling singsin badagi speaker na su ayaba piduna khanabada chief minister na wafam masi phongdokhibani chief minister na haiki billasi hatu pass tawkibanate all political parties singi recommendation amadi akhang haiki age modlar matung da putoktuna pass tawkibani joint committee na pirakpa point khara yaugdaba yawi madu governor ayaba pirakani haibada singnaba leibadagi haptabani billasi hana pass dahoraga satnaraba matungda hapsiningba sing hapsinbada hena laigadra haina khannakibani billasi ayaba piraktriba fawba kota thengnaba yanaba constitutional expert sing fawba tanakibani tarai na semkiba bill nate governor reserve tarodiba bill asi withdraw tawba yabra na taw inawna putokba yabra haibasi JC ILPS yauna political party sing legal expert sing makha taba khongthang kari tawsige tanasi ngarang ge thodokta mairoi ama laikidabadu awaba phongdopga loina imung manungi awaba saruk yaminasi police ki maikeda ka henba daram lebadi inquiry tawguna thabak lokhnaba honajage amaramda pikdaba mairoi singbo khongjangda saruk yahanbasi nungaite tungi yombi oigadoriba sing like laisu ningtin tamaduna lebak asige lan oigadoribani isuwasida miyamgi miut oriba sing amadi akhang hai kaya na angamba thakta honagani masida upai electrabadi aikoi punna thengnaminasi haiki Deputy Chief Minister ga khangam na ILP gi issue asida house asina lumna lawi haibadu calling attention amadige short duration discussion da onkatuna member khudimang na saruk yaminari wa asina mayek larba khudamni yelomi kanba haibasi kanamatuna pamdaba leiroi member punamaksu pami adubo sensibility amadi practicability haiba aman laibana sentiment hekta satpa yade maduda hekta salabadi miyama noknagani billasi pass tawduna ek olabadi indiana ningkha tamlakpa matungda ihan hanba makal ek ama oihogadoribani ek olaba matungda matam matung ina samdok sanin tawgoda basu lerakigani lensu sidana ba saisu su tektana ba haibadu khanariba asini bill asina aroi banate matamatam ge suna ba suna daba adum samdokani haina chief minister nasu bill asi putopoda haikrabani apian pendel lebasu pass thuna tahoraga ahoba oyorasi haina pass tawkibani yalomi kangadabani haibasi government ka sabsaba philipni aikoi masal ge marakta amana amaga yanadaba mawongda laiba chumloi punna khosam naraga satminasi amaromda ngarang mahiroi Robin Hood laikadaba thodok adubo deputy chief minister nungaita phongdokpaga loinana sarkar ge maikaide ge thodok asigi damak awab phongdokki ngarang thodok aduge matang da house report amasu thamki ngarang thodok adu da police ke ka henma ram lebasu sabsaba action lakpatkani ibung manung ge su pangba yaba mateng pangani porongpa police na su thodok asigi mari renana FIR amasalle haiki amaramda khongjang asida JC ILPS na Mairo Singh Yahun ba amadi violence ke thabak chathabidana ba appeal tawki wari sanaduna kari tawba yabage haibadu yengminasi government asina masina loire ngamle haina leitokpa leite haiki ngasigi kana naina ba asida ruling gi maikadi ge saruk yakiba khurai kendagi MLA Dr. NG Bijoyna Andro kendagi MLA TS Syam Kumar na ngasigi media da phongdo ke wa from ama MLA gi ming pandana pukalak padagi Syam Kumar speaker da Dr. NG Bijoy gi wa from adu yaning da phongdo ke member ani gi marakta awai akum tangodana house da sarang na ba phibam ama laki opposition gi maikadi ge Dr. Aibo Halbi TS Syam Kumar amadi NPF ke Samuel Risom na house ke well da sangsinduna Dr. NG Bijoy wa nganghan bai yaroi haiba protest okay Fibam adudagi house ki business athaba yadabadagi speaker na nimidung matung pungkhai chatpada minitara house azon tauki
So duration discussion adu haudoke opposition gi ai bohal bina miyam gi ihau laksina ba curfew thamjen mana tangdu leita 100 curfew thamjen mana nomage surga sariba sing awabatare phiba masina miyam gi ahen ba ihau lakpa yai miyam na yadraba bill asi withdraw tawduna ayaba bill ama wena semdok laga pass tawbiyu natraga miyam na pamba yelhomi kanab anawu bill ama wena putolaga akanaba session karuga pass tawbiyu haike andro kendegi MLA TS Sam Kumar bill adu pass tawna putorokpada select committee da thada si hana bukat ki ba wafam na thaidaga namduna pass the bill aduna hojikti misi mina toklei ngarangi mahairoi sikiba yamalai bab thibani police na miyam gi ihau laksin bada anakpa range tege tiar gas kapa aina yadabani miyam gi ihau laksin naba sunaba training wali curfew na solution nate miyam na yaba bill pass tawsi haike Kasamthong Kendegi MLA Laisom Ibum Sana Haike pass the bill asikarana draft tawi haiba khangi official ahumna tawbani maming mathadi palaroi bill adu the migrant haiba wahi yaubana president amadi governor ayaba supi pilaroi asoiba asina MLA yankai tareta dasa tare bill asi amend tawbasu yaroi anoba ama puthora kera haibatu house ki wisdom ama lobiyo natrabadi yumjumda jumtrani fangi matogumna laglagani isu asi khanabada opposition gi MLA Karam Syam amasung Samuel Reswam saruk yaki bill asi withdraw tawdra hen piyom soksi lakani fongdoke rolling gi makedege saruk yakeba hangang kendegi MLA N Birena mahaki kendra degi ngarangi thodokta mahiroi laikidabada nungai taba fongdoke miyam gi ihau namthanaba curfew thamdilaga house ki mifam jatabasi democracy ge wahantok laikidaba mande horibi ihau asimak member humpuna invite tawni masigi director lawpham thoi belasi withdraw tawbi gera natagan ama puthokpi gera haiba ama tawbiu taliba dabise aikoi mongoloid tan gini indiani adubo aikoi ge sak sungak na laizage haibani masi constitution ge wangmadana te amarom da ngarang ge thodokta close range te ge tiar gas kapkiba asopa hospital da pukatpada thinkibasi yaningde thodogasi sabsab inquiry ama tawduna ka henbasing action lawduna matunga thoktana honasi haiki khanawasi da ruling ge maike de ge RK Anand KS Ratan Y Irabot amadi ke mega chandra su saruk yaki Manipur inner line permit system sana halu haina mahairu sing amadi JC ILPS na sangsil pa kongjang asigi matang da hojik de ba MLA sing asina muna khanthaba matam oire miyam ya pa matabak tawang ngamdrabadi MLA punamak pham thadok lasi haina MLA I ibo halbina fongdorakle Prajagi interest leirba sarkar ama haibase saisida sarkar sida koi opposition de lejerbu koi sarkar si yauri ene logadamni aduna we all must be ready to leave the assembly to leave the being the membership of the MLA oibadigi tokna na bai khoi tayari tawgadabni haibase ai myang phum da prajai phum da thamjani Amaramda Manipur da mitop sangba tingu laiba singsu aingi miyang makada laihelu haina sangsil lakpa democratic oiba kongjang da mahiroi ama laikidababu MLA amadi masak naiba miyoy kyana penda wafam sing phongdonarakle kongjang asi Yamsumi, adu masih damakta bill si withdraw tawbana tak disoi or upai lite tawsu torkani kali sarkarna tawdra gi irang sin kanjal lakani adu masih damakta hisabchan lepi adu assembly da in press tawya ab tawgani darkar lai chalaga koi leba ki issue sida darkar lai email to su tokuta ab madu dai kesu aki lite aine thamjari smaina ngam leitabagi incident si thok tanaba mong da dil torm bai sino quite the best option oi gadabani koi adai here and there tang koi kaya ngato action to for chumbrain kale do ay ngato action to do dum punda tanan kale si vai wapam lak pani masidi ekoi gi mai kidi ai sam ki mai kidi in the strongest possible terms police action to the extent of causing deaths the highly condemnable it shouldn't have happened masi ekoi ayu ne yang kana yang strong I strongly kari hani ya di have dai let me take this opportunity to express na have that hana dagi hauna all political party na resolution draft tawduna pura loiro matung sida isam na Manipur government na magi tunga phamba IS ani hunga loina na pura draft tawraga inaw ba akoina resolution tawkhibadu sunan na tabari recommend tawkhibadu sunan na tabam puthok ko khwai lai wakti bani masi pungya da ya ni tawni masida sida tuminna laisalaga phammaga akoi makok sina bu tawradi yare na phammi ba Manipur miyana thagat khiba MLA singse they will have to come out alang mayam na thoga lang da usaro MLA mayam sing sina thoga law gadam ni thana police karana gogi tawning tong to we are gadi government gi direction magi supervision control kaino yam tano riba satrama andolon tok jabakanda police department gi mathumaram kuktawa sarkar gi direction am sum control yaugdawa maduna sian gi bani assembly swang kuina phambe Sangjaliba mayam na sangjaliba ihong sida government gi makai degi karigumba
Uzik sangkili ba kongjeng kita ekoi government lauri si ni ekoi na si tawgen kali si tawni hai bagi statement am pa bi pi si kari no issue si neglect do na traga moina wafum du khangja da rai na khalle ba moina kari gi no ba sigum wafum am smain lai ana si wafum je ko smain khanari ana smain tawai na mayam so apil do yai na sondana mai hau gai mayam si tawnare a sondana assembly pham ne na pham dai ni lai ba gi suram ta yaw ro anu tholim na tro. These are the responsibility of all these members sitting in the house, and this is the responsibility of the government. JCLP sanction ba khongjang ajoda maheroi amakha yamna nungai do mongda khunumena ka pa khalkhibachi yam nungai jade adu masu masing sida mara leba sing adudi am tangai phadana khoigi justice for na buidam ta makhoida chap chaba makhoigi trial am to kan sida makhoibu jarak pifam thei ha base ai fan tham dege yam democratic ai ba mong sanction ba sida adlam deri ban ba cha ama to mayama tong chana yam tamchi mongda phura sira ka to ba sem si yam kanjam to masi matungda tawandana ba khoigi manipur government na home department su pu bi ba deputy cm am su mai na ba authority singa yang jan bira kan sida masu ma thang sunga sem matungda tawandana ba ai asana thamjage Miyam ki tamak tawai katraba isa bolebak miyam na ningsing zanaba mahaki ningsing kubam ama yumgi anak pada saba pamjai haina lai kidraba sapam Robin Hood ki apokwa amasung apopi na ISTV gi kuthang dalebak miyam gi puning sing silaklei asigu malebak ki damak tawai katraba mahaki mafam da ngasi fawba local MLA amadi lebak masak naiba singna yumda laktuna awaba phongdok ladava amadi saruk yadababu Robin Hood ki apokwa amasung apopi na kham thengna pendaba phongdoklei ngasi Robin Hood ki apokwa sapam Romesh apokpi mama amadi imung manuge miyo sing ISTV news ka khana na unakiba amada Robin Hood mama mapa na phongdorakpada mahaki tangna fangjaba masa ojraba sunga sidi makoige oidre lebaki oikre hana thamoi sokna wafam thamlaki laikidraba Robin Hood ki mapa gi mayamna phongdorakpada miyam gi damang thawai katkraba mahak kidamak ningsing kubam sabiba amadi makata na lebak miyamna sangsilaba khongjanga thamoi sengna sagotkani haina phongdoraki Pandam samani moide sina thosare ngana ko jesi maroina koi lekai system ngarang jesi dama pana sina thokra gidi eba ko khre mayamna tobibudo bada yajare haibdi pandam ngaptani individual ekoi family ki wahor family sina taba leba ki ba afobodo mapani ya Robin Hood ki apokpa sapam Romesh na miyam gi oikraba mahaki masa asibu ningsing naba mahaki kubam amatang mayum gi anakpada leihanba pami JCILPS na su miyam gi apama chapchana phangdriba faba khongjang handokpa yaroi hainu su phongdoraklei ai san pa chingi memory oiba mayam gi oipot sahi gi oina la ekal la chamba nak na su leijaba aina su mina kong na su mabam dis en dang je meeting taw bani lekai gi oina kullaga lekai gi oina kulla taw busida aina mayam je se pita mayam da aina adum ai sa si mayam gi oina leigrabani matam garati ai gi oira mi mamangda adu ma hekti mayam gi oina leigrabani mayam da ina kusina jare na ina sina thokse Robin Hood ki mihat yaning da phondok tuna kurai lari yangbam lekai gi mahaki mamanaba sina wangang da bawakami from lamlong tong da pham krek ngachi jatha ki bawakami from adu saruk ya ki vasing sin da fi amuba kumbaga loina na aikoi ILP sagoli aikoi hanba leitana khongjang sangsin gani mitop na yellow missing hatringai da sarkar aikoi baso hatpiro haiba play casting paiduna khongjang sangsin ki pamdaba thodok thokjana ba security na akanwa mongda section tharang lokhat ki JCILPS na ngarang numidang mayra khongsa chatna ba haikibaga mari le na ngarang numidang khuragi mafam kaya da miyam na mayra khongsa chat khre urkhul lambi de mayra paibi kya na mayra paijana lamlong bazar tamna laki miyam na ILP chan halu mihat pa police sairak piyo haiba kholaw laudna sangsil laki bada lamlong da police na athing ma thamna salan khide nakal ani da bukna ba thokpadi ki police na miyam bu tan khai ki Robin Hood sikiba thodok mari lenana sem kiba JSC na hayang ayupung mari degi matam kaktaba public emergency Manipur pumada law thokre kura larik yangbam lekai da pangthokiba pawgi mifam amada JSC ge president Raghubri Salam na haiki public emergency asi sarkar na maram sadana thamjin kiba curfew gi mayoktani lamdam masigi yellow mi kalau na ba inner line permit chana halu haiba khongjang da mahiroi hatpa amasung asok apan nanghanba sarkar asibu para tambiba tabani Robin Hood ki asiba haksang laikhidrabagi imong manung JSC amada lekai miya
miyam na amuk kana lauraroi yellow mi kanabagi lamjing maira mingthol phangkraba mahaki thawai yaudraba haksang sarkar asina tawning ba tawjakrasanu yellow mi kanaba je asina lauthokliba public emergency asida miyam na saruk yabiu hairi mahaki thawai yaudraba haksang adu mihat pa sarkar asina sa kaigi masinja ohen ge harabasu ohen krasanu mana panglaba miyamgi khandraba miyamgi mayokta leiriba sarkar asi para amat tambibagi matam yorokle maramaduna yellow misingi punsi kanjanabagi damak je asina lauthokliba mass agitation movement asida miyam punna saruk yaminasi haina amkasu haijari Kurai lamlong da lamdam adugi nupa nupi kaya tholaktuna curfew thugaiduna khongjang sangsinki maikai kaya digi kurai lamlong tamna haigalakpa miyam control tawnaba police na tear gas shell sing kapki Kurai ki tongan mafam singdigi yanglaba miyam na lamlong kaithel tamna sangsilaki police ta nung amadi nauri kapsin ki police na miyam adu laksinaba tiar gas kapki thodok asida mahirui ani soki police na miyam manga phagat kre ahenba force thomjindana miyam adu tan khai ki police na tiar gas kapadigi solaba miyoi ani ras medicity da pukatuna laikanaki solaba miyoi ani adude lairan lakpum sulendra apokpa leikedraba dilip amasung yungkhaibam kiranjit apokpa amubi makoi animak khurai puthiba laikai degini Uripo kangsup lambi gi samusang uku mapada ILP gi khongjang sawaladuna miyoi kyana lambi thingba amadi efficiency singba mai thabagi khongjang sangsinki Hojik Manipura line farming system chanan bai base laibak praja punamana pam wafam ni aduga laibak praja na pam ba line farming system da ngasi akhoi laibak praja thagali ba akhoi gi Manipur da election tawdra akhoi myam akhoi myam da pham khang kolaga lerga ngasi laibak pam potum khoi na pangthok lam da targadi akhoi na tawriba akhoi na election tawri ma thok taite aduna akhoi gi pam ma do akhoi ding ha ki huran na ba thika phangna ba da akhoi Manipur da election tawro akhoi vote lepni haini lojani Lamsang block lamkhai da su lamdam aduge miyoi kya tholaktuna JC ILPS na sangchilaliba khongjang sagotpa oina lambi thingba amadi lambi mayada poche kya paisinduna lambi thingbagi khongjang sangsinki kongba khetri laikai da su miyam tholaktuna lambi thingbagi khongjang sangsinki sarkarna miyamgi ihau laksinaba curfew thama yaning de haiba kholau kya su lauki Langol Game Village Zone 4 da su thongak lairenbi masai gol semgat sagat loop amadi lairenbi laikai dupi apun loop na ILP gi khongjang sagol aduna khongjang sangsinki Mahairoi Robin Hood laikidabagi mayokta khangem paligi miyam na yaningdaba phongdoktuna miyam gi wakat khongcha satki khongjang asika mari lenana lambi da po chai mai thaduna lambi thingki ILP chan halu Mahairoi hatpada senaba police personnel sing charak pio miyam gi apamba phangriba fawba lepalaitana khongjang sangsingani haina kholau lauki Robin Hood hatpada senaba police personnel sing kudakta thabaktagi tamine tawgadabani haiduna Uripox nam laikai nupi loop amasung club na punna sinduna ngasi lining thaw amudon community hall da wakami from chathaki wakami from aduga mari renana lamdam asida ILP chana halu mahiroi hatpa yaning de hain iba play card kaya sinaki Khongwan Zone 5 ta miyoi kaya tholaktuna lambi da uwa kaya fajinbaga loinana achat aw sing thatuna thamki mairoi hatpa police personnel sing dandi piyo lamdam asida ILP chana halu haiba kholau kaya lauki khongjang asi laksinaba police laktuna kanna honaki masing yanlaba miyamna maikai khangdana sangsilakpadagi nakal ani ge marakta nung amadi tiar gas kaptuna mukna ba thoki ILP gi khongjang mari renana police na mahiroi hatkiba thawongbu yaningdaba phongdoktuna langol singmi tami nupi yaifa thorang loop amasung laikai miyam tholaktuna langol area da lambi thingduna khongjang sangsin kre police na gi madungda sugumba Shakespeare da thokda pathabto thokringa da mayam da khanda biu ani HMI da khangde ada ibo bi saraka da khangde khoi mayam na lauje baje sokta ta bi de huji thongla da de
JCILPS na sangsilib khongjang asiga mari lenana UCM gi President E Johnson ngarang nimidang kai samthong elangbam lekai dalaiba mahaki yumdagi phagat khre hairi makhata na joint committee gi lusima kaya su Manipur police na fana bo honari haina pawasina makhatari Mahiroi Hatpa police personnel sub dandi PU Haraduna kai samthong thangjam director miyamna wakami from chathakre khangenpali kai samthong ahantem lekai thangjam lekai Irompur Krimapal amadi thauda babu lekai ge miyo sina wakami from adu saruk yakhi Laifam kuno maya lekai desu miyam thoroktana wakat khongjang sangsin ki inner land permit system channa hlu maralaiba police serak PU haina dabi tawki ILP sana halu haina mahiro singa sangsil lakpa ihauda mahiro ama sikeba ama sungkaya amana sawon keba thogdok adubu nimko na yaingda phongdok pagalwena na government ke mayokta khongjang kaya sangsin gani hairi mahiro hatpada senaba police personnel matik saba charak pinaba all India Student Federation Manipur State Council na davi tawri miyam gi ihau namthadaba matam kaktana curfew thamba mai tampham sangsing suti thado keba sene ihau asige solution nate masina ahen ba irange button tawbani hairi Kunai kan ba apun na mayra loop thawal na sungarang numitang thawal kaitel fawdo na mayra gari lisat ki kengmol charang pat salungpam yaripong sing ba mafam sing dasu mafam adu ki mayra paibi sing na mayra gari lisat ki ILP sana halu haiba khongjang da ngarang Robin Hood laikidaba thaudok matung tarak pada thawal district sumiyam ke khongjang hena kansin khre thawal kaitel wangjing yaripok kaitel ge dukan sing thong lona ki lambi da gari sing sena ki de khongjang sagot pa sing na mafam ko yada wakat khongjang amari yaing da khongsat sana ki ngasi nungtil khangabok ta leba KM Blooming Higher Secondary ge mairo sing DC office tamna khongsat ama sat ki mairo hatpa police thabak te ge lokto o ILP sana halu mitop yokat ba bil yaning ge haiba khalau ke ya lauki pandaba thaudok thokna ba thawal SP Radha Sam Yauna District Police na section thorang lokat ki mahiro singa civil okram ibobegi atopam khalaikai da leba yumlom da sensin kibadagi ahenba police thomjin dana atopam awang laikai mapada thatki JCILPS Women's Wing ko convener AKMM sana mahiro singa democratic oba khongjang sangsin bada police na mahiro hatpa laibak thibani maraleba police tabate ke lokto o ILP sana hanaba bill pass tawdriba fabo miyam ge khongjang kansin kigani haike wangjing kaithel sulamdam adong ki kaithel phambi amadi mara paibi singa Wangjing kaithel da wakan from ke khongjang aduda wangjing tiantha kendagi MLA P Brosen gi yumda thomjin ki thawal police ki additional SP Madhuni mai yauna commando singalwena na khongjang sangsilibas sing pamdaba thaudok thokchana ba seking thrang lokat ki MLA yumda masa leiti haibadigi mayumdagi handoraki hairi Manipur ki yellow missing kallo haibade yellow mi kan bagam da bas khuda ka pham ka to bani MLA hukmo khuda ka pham tha to ka bani aduga sat hat pa police matik chaba hakwa da debi ga bani aduga handa ki SMD asida inner land permit system chala na ba warep long jagati sei de ba ba khoida sanga gari MLA amadi SMD boy ko lawe Notice Forum for International Solidarity na lusinguna awangnungpo ki mahiro singa Delhi Manipur Bhaban mamangda ILP gi iho khongjang sangsin kiba mahiroi Robin Hood hakkiba gi mayokta khongjang sangsin krai Delhi Police na mahiro sing irang lakadore haiba hana paw phangmodagi Bhaban gi akoibada barricade khajinduna ngaksen gi thabak lokot ki democratic wabak mawong sangsin kiba mahiro sing khongjang da police na chatha kiba ka henma thawong yaningda ba phongdoki Bhaban gi residence commissioner gi kuthang da memorandum amasu chief minister pisun ki ngarang gi thodok asi independent inquiry ama khudakta tawgodabani thodok adu da senari ba personal khudakta suspend tawbaga loinena democratic oba khongjang singnam thabagi thawong khudakta lepna ba dabi tawri dema sing asi athuba matama thabak oina pangthok trabadi issue ase national level da phukat kani hairi We all want justice! 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 Democratic right to protest, long live! Long live! Long live! People struggle, long live! Long live! Long live! Hauzik thabliba matam kaktaba curfew asida essential service da leiriba health hospital clinic Power Department, PSED, Fire Service, Law and Order, Security ga mari lenaba sing BSNL, Telecommunication Provider sing punamak komthokani hairi makoi gi office na piba identity card aduna makoi gi saktak se oigani curfew pass mathok tadi haina district magistrate Imphal West na order ama thokrai ngasi dongtil pung ahomlom taba matamda lambi da chatpa advance hospital gi ambulance sama miye kiyana akai atoi thol lakhrai thawong ngasi batung da muk hana tawbiganu ana layeng gi seba toriba miyo singa lambi da chatok chasin tawbada apanba pb danaba hospital asigi MD Dr. TS Ibom Chana phongdorakle
JSC ILPS na nan Manipuri singi matakta numit mangani curfew laukthokraba matungda Manipur police na section tharang lokhatpa oina Singjamai police station gi police kangbu amana lilong sajingda sathariba mela da saruk yariba nan Manipuri kunga manga lokhatuna Imphal ge Thangal bazar da leiba dharma salada thamkhre Manipur Sarkar na Thausil Haitabadigi ILP gi ihau lakpani haina CPI ge lusingba Dr. M Narana Phongdokre wafama sing ase left front Manipur na senduna Irabad Baban na pamusing unava amada mahana haikibani pamusing unava aduda CPI ge spokesperson N Mangi amade CPM ge secretary S Sarasu Saruk Yaki Sarat na haikibada Sarkar na miyam gi ihau laksinaba curfew thamdaliba asida political leaders singi curfew pass piroi haibasi maram sadi haiki Dr. M Narana Makhata na Phongdokibada ILP gi matang de ihau sauthokliba ase सरकार के दायित्वनी आयना याबा मोंग इरांग होरिबा माहिरु सिंबु हाट पाहाइबसी असुम थवंग नते फोंगदोखी डेमोक्रेसी चटपगी ममिंग दा डिक्टेटरशिप की मोने तौनिंग पोसिदी कोई पार्टी मंगासी कैदोंग टॉलरेट तौर देयरफॉर वी कंडेम इट वी प्रोटेस्ट इट रिव्यू तो माइ वर्क माइ तो होंगदो हाइबसी कोई गमेंट हाइ Mahiru Singh ILP sana halu haibadabida sangsilakiba khongjangda police na rubber bullet kapada sapam Robin Hood na laikidabada KCB porai maitai lupna maitaba phongdorakle Lobasi ke publicity secretary Malem Nganda Maiti ke serol amana lamdam asina laiba makai mahaki thauna kawba leiroi tungdasu lamdam asibu kanabgi damak mahakumba thauna laiba masa kaya songthorokigani amaramda school sing tingjinduna Mahiru Singh ke career da apan ba piba haibase tungi mirol da sauna akai ba pibani punama sing asida mangzagadoriba asi lamdam asida laiba koi punamak ni haibasi sarkar na kawdaba fai hairi pawgi marathana break amatang lagunasi Ananda Singh Higher Secondary School के महरोई अमा सीखेबा अदु पालिबा सरकार असना करिगुमा दावी अमा तालकपदा मधुगी वारोसिन पुरकपदा बन ब्लॉकेट असि अना याउद्रबा मकै पिथोकपा हैतबगी माहिनी हाइना इसम के प्रेसिडेंट एन राजेंद्रन फोंगदोक्रे ngaraang thaudok adubu yanindaba फोंगदोकपगा लोइना इशू असिदा असि अना याउरबरिना दावी असि पिगा दौरबरा हाइना हंखी डेप्यूटी चीफ मिनिस्टर ना ngaraang thaudok aduda स्टेट फोर्स के अहेनबा लैखिदे हाइखिबसि लाइबक थिबनी फोंगदोखी फालिबा गवर्नमेंट अदुगा लैबिरबा एमएलए सिंगसु लीडरसिंग से सगोलगा लेबा मथौ तारिब्रा लेटरब्रा अखोय मणिपुरी नटब्रा खंदे बिरगा आइगी ngahaki पावर खकी आइगी लंबी सेमबगी नटरगा काइनो खरगी पैसा खरगी थबक हापगी खलगा लैगदे बोइबा तारगदी लैबिरनु हाइबा वाफम से समना मियाम की इहौ लाक्सिनबा होनबदा पुलिस ना कापथोरकपनि सिंगनबा नोंमै मरु अमा कैसामथों इरोम पुखरी मापालदा लैबा थौनावजम देव कुमार कबा मियोय अमगे साक्संगदा फाउजिलखरे इबु मानुदगे फंगबा पाउदा ngasi nungtil pung mangarom taba adu waida makhol ama tai haiduna dolal mathakta leiba sakhumda yenglubada yumthak phawraga changlakpa nongmai maru ama taduna leiramani asiguma thaudok asi mi kungna taba mafamda tawhaningde imung manungda leiba miyoy fawba misimina nangbagi phiyomda leire hairi loina na akhoi yumda leiba phawda kijare हाइदी जिंगा यामना अथाबा तिन्नी मसी फावर कंदा अखोई संगा कंदा इमुंग तारकपा हाइबसी मसी यामना इमुंग लैबिदा यामना रिक्स ओइबा अमा ओइहले मसी यारागदी तौबिगन ILP sana hanaba demanda Mahiru Singh sangsin kiba khongjang laksinaba police na tiar gas kapada Robin Hood laikidaba thaudok All Assam Manipuri Student Union apendaba phongdokrai silsada leiba union asig office ta pangthobiba pawgi mifam amada president Saram Herazin na haiki thawong asi Manipur government ki pangdabagi thawong ni Supreme Court ki akhanaba verdicts amagi makhada Assam da mito miyansa tanbik khongjang asigum Manipur su NRC gumbagi thawong paikatuna yelomi kanaba thabak lakotpiyo haiki Robin Hood na laikidaba da union na minute anitumin leptuna awaba phongdokhi Jiribam dasu curfew thugaiduna khongjang sangsin ki joint committee ILP Jiribam na chief minister amasung deputy chief minister gi mitam Jiribam lamkhai kathel da mai thakhi ILP gi khongjang council lakpadagi miyam gi punsi amadi lantum ngak sianduna thamna bangarang nungtil pung mari dagi Imphal West amadi Imphal East da matam kaktaba curfew thamlakiba adu ngasi so ahongba leitri curfew osina maram odina mausa gi punsi da sauna akaiba pikre adum oina mak mafam krada curfew thugaiduna miyoi kayana Manipur da ILP chana hangada bani haina khongjang sangsin ki police ka khongjang sangsil leba singa marakta sauna mukna bathoki
Manipur Sarkarna curfew thamjinduna irang laksinaba honaba thawongbo yaningdaba phongdoktuna kawa naurem lekai dege Kansipur phawba miyam thoraktuna curfew thugaikre loinana lambi ge nakalda leiba ising punaba pipe sing yauna atei problem kaya lambi mayai ta pesinduna miyamna ILP chananaba khongjang sangsin ki Kaya kau tahu ya? Singa makha khatu laika yai for lamzik lona sulamda mashi yellow missing kanaba bill pass taw hajana wakani from sataki singa makha sataki wakani from aduda miyam gi ihul khangdaba MLA minister sing masana khangna from thadokadabani hairi tobagal wenena mairoi ama ihau asiga mali lenan laikadaba adugi mataga nuaitaba phongdoknaki Poe Laimarol Maira Paibi Apunba Manipur inner line permit system sana lo habi ke dabi dengan si nemidang Maira khongsa satkre khoyatong pukri asawa yarom dai city police ke osina lo singba timna thingduna makata na salan khidre lobasi ke president Nyamsobina Asuk Koina chathara pa assembly mi from da isuwasi ke mata na karigumba amata khana draga hayeng lo shilam dai da wafong kara phongdorak pasi laibak thibani haiki Salibase koi jangjan kigani loinana hau siba kidana koi jangjan kigani haiba pamja thamjari aduga aigi isu ama chatra ama siba dugi damakta su akoi awawa phungdok jari loinana mahak awawa gi matung inna akoi makle na thaba yaroi mangonda order tawriba Sibhai security ama di mahak pukapli ba sibhai do matik chaba sarkarna Panis pidri bhawa koi hanbal itana changjan gine haiba wafam chemasu koi imachina ISTV wafam ja kamli More police station ke manung sanba Indo Myanmar border ke mafam ama oriba Timino village tang asi ayu angan mapung ahumnum taba matamda talamati suba Assam rifle ka namai kamna bani haiba tawdokta lalo bani singnaba mi ama sire mangonde ke pistol ama mine bomb ani Chinese grenade ama recover tabagal wenena more PS ta khusinna kre amuka na break amatang lominasi Housing Parliamentary Secretary Oriba MLA and PTV Ras Namorang Kendra gi Mikhal da Anirak Thenaba Matamda Mahaki affidavit ta MBA degree pass tawre hana lana phongdo keba adugi mathakta Mahaki lamba oikeba IS Richard P. Sarasandana High Court Thakiba election writ petition adu kontrani pala yaitokuna thamle haina BJP Manipur Pradesh ke President TH Sabon Nitai Pan Chutek leba party ke office ta pangtokpa pamusing unaba amada mana phongdo kebani pamusing unaba adu da party CGP Sarat amadi atai maru be miya kya saru yake President TH Sabon makata na phongdo kebada Bharat Sarkar ke representation of people's act sing asam panya khai mathoi ge matung ina election ge mari lenaba casing thataruk ke manung dalo singa dabani hari adu MPTV Rasta Maheswar University dagi MBA ge degree fangi hajin ba asi university asidagi mark admission tawkiba laite amadi university asige mahiro nati haina ai ba charo thalakuna khangalaba fawada high court na rai tadana leiri masigi matang da pisarana supreme court ta khanana ba writ petition ama thaduna coalition so cause notice thakre jaral mari ge manungda respondent MPTV Rasta Pakum pikina ba hakangan kibal leire handakta Delhi ge law minister fact certificate parambagi damak jail da leiri ma ke case asiga karisu khenaba leite maram aduna MPTV Rasta asisu aranba certificate nabagi damak dandi pigadabani lamna masida law and order yauna atai mari le nabalam kaya da su corruption da pumlup luple haibada haiman bathok loi phongdoke MLA ma yauri maran si kahim le jada policing kuntre tang thawangi beng da lei ai property na ambassador amam bam lei haiba lupa su yauri ba ming de paning de ko matang lakhini Hadi aran magai pisah lagi ya balai pak sibo, kalau malai pak mohai besar, masini aku yang ngasih maru na kau jari besar, cuma lagi moral kanoda corruption yang selaba. Pasal nung salau na bakar dulu nata benda, pasal sabai wangang neri ngai sida, judiciary desu, law and order desu, kari nokoi tu hingga dob se, mara Manipur se, amuk tong acum bacalan jahara badi. Aikoi leiriba sarkar se uthai drabadi aikoi yararoi haidra aruba tamham la dana press conference ko jabani tha sigi tang taruk tagi janems ki mokta direct ba il bung masahal digi sandam nimak sahi tara ganipan apokpa sandam anil singge haksang asi tha sigi tang tara ga mathoi ge dung tilpung train thoi ge mini fu ga manga gi manungda inung manung amadi mali mata singna claim taruk trabadi haunabi matung inna aroi mathom mangam pangthok lagani haina porong part police ke officer in sasan thadorok pacherol amana hairi
Sengmajin Kuno Youth Club na Sindana Nomagi Oiba Women's Empowerment Gi Awareness Program Ama Sengmajin the Pangtok Krai Taramadu ICM Ge Chairman Longzam Trompisa Cooperative Society Ge Joint Register TIS Manau Manipur State Cooperative Union Ge Chief Executive Officer Y Ningtemba Khadi and Village Board ke Chief Executive Officer L. Birena Singh Bamiwe kana saruk yake tharunga mari renena wanga kibas in the women empowerment haraga nupi de hena sakti sinaba oina khanari nupi mayam na punduna santok lena sel tanba economic development lehanduna tungi isa isu kaya ge afaba lambi sembiba nupa nupi wakal manana sel tanminaba kaya asisu amani haike ISM ge chairman tom pesana aikhoi masel punsinduna santok lena bohonasi ima ibil kaya na so government ge kanaba income kaya law na bohonasi haike Bijen mana tadi, koi tuh lewat. Kenapa bijen mana tuh tong yang terkar woi, ada punjen na, himin apa, lahir berdusu inak, kembali seperti ba, ada membuat di lahir ba, inak pembertaran na, lahir pun seperti ngamti he. Senior Directors Guild Amadi ISTV na Sinduna Pangtoko Dariba ISBS Manipuri Short Fiction Film Festival ke Saruk Ama Oina Short Film Putoliba Directors Rakesh Naurim ke Lingzel Amadi B Rosie Devi ke Mating Haiba Film Asi Utkane Haiba Film Singasi ISTV Sangai Channel dan Nimidangi Pung Taruk ta Utkane ISTV Plus dan Nimidangi Pung Tayat Makai Amadi ISTV 2 dan Nimidang Pung Mapan da Sandokane Repeat Alika Soina Matang Nimiki ISTV Sangai da Ayuk ke Pung Mapan ISTV Plus da Ayuk ke Pung Tramatoi Amadi ISTV 2 da Ayuk ke Pung Pandamiyam Uba Pangbigani. Lions and Lioness Club of Kanzipur ge another board of directors kanbegi annual function come installation ceremony among arang housing kang supermarket leiba Lesembi Rotary Service Center hall da pangthokrai thoram adu da Lions Club Kanzipur ge president W Bhumeshwar outgoing John cabinet secretary as Sova outgoing zone chairman and Berendra Amadi outgoing region Chairman Dr. K.S. Manihasu Saruk Yaki, Taramga Madi Renana, Board of Directors Kenauna Taupugodava Kunataru Kankrai, President Lions T.S. Bodhivanta Amadi Secretary da Lions L. Megasandrabu Kankrai. Manipur Police the tear gas kapada Mahiroi Robin Hood like the Togdok Manipur Commission for Protection of Child Rights na Su Moto Kesama Lokat Nava Warep Lokre, Togdok Sigi, Marik Suma report Ama Kangalak Nava DGP Manipur Se E Kre, Redan and Neston Commission the Su Dakar about Tabak Lokat Pinaba Kangan Kre Heidi. Howzik Nasik Hanabagi Pau. Nasi ke sana bagi pauda. Lesi kini teraga ternyata Kanada da pangthok dariba World Police and Fire Games ke body building masana da medal lauduna idam da Manipur ge mai purak na bkhona gani haina 6 IRV ge Havildar L Kumar jana haikre wafam masi 6 IRV ba bangai na sinduna ngara pangthok ke ba maha ku opage tharam da haikibane singdamai lai sang temla ka de leba L Kumar jet battalion asida sahi nipan tha ahum ge service manung da international national amadi state level ge thak ta pangthok pa body building championship amadi competition kya da saruk yaduna medal kaya lokre manamaka ta aduna sahi asida USA ge Fairfax Virginia da June kun ga tawti ge July manga fa pangthok ke ba World Police and Fire Games da India team ge ona saruk yana ba khona ki laibak tibade ge All India Police Control Board ki India team da saruk yaba ngamhau da bodegi Lanai oina online registration taraga pangthok ke ba games achi da All India Police Control Board ke makada Manipur State Police India hana saruk yaduna gold ama silver ama amadi body building da mari suba position dawraki games achi sahi ani laraga pangthok po oibana lising intraga tareta Canada da pangthok ko dariba games achi da India team gi ona saruk yaduna medal lauduna Manipur ge mai purak na bakan na khonagani haike Inda sahi ani ni pangthok competition se 2017 da Canada da 2019 da China da time I think China ta tam de ko sakara ko da home ani abi currency se China na ni na ado 2017 ni ko se Canada ta ta pangthok ko se su na enda body building den na le ka ani ko go na han to ko gi ai ado han to ko na ni ha na kan na ko na da gi tanzadu ni jeri do na ba ya bi sa ko ta gi ai su na ko ji hai ba Canada gi competition hi mai pa ko ngani ha Tha sigi tang tarete ge tara gani thoi fawa Kerala ge CSN Stadium Jivan dam na chathara ki ba Kumpum the Super National Scout Championship ki pre-quarter final da Manipur ge ke Tomana Delhi ge Rishi Jianbu point taramathoi ani taramathoi ahum amadi taramathoi ahum da maitiba bidna quarter final sangkhrai Yaskul Kankun Sinna Tha sigi tang tara gani thoi degi taramathoi Super Players Trophy Lekam knockout Kang tournament open category Hauragani Haina Yaskul Kankut ke secretary L Omnathana Fatahador Pacherol Amana Kangalakli
District Youth Affairs and Sports Kumalapang Sinduna District Taruk Amadi Subdivision Anige Team Nipan Saruk Yadana Kumalapak Main Stadium Amadi Hockey Practice Field Satariba Sahitra Ted Makagi State Inter-School Super Democracy Football Tournament Sports and Youth Development Association Saida Tawal Atopuma Sinduna Tawal Atopamaka Leka Hekering Makong Ground Team Kungatarung Group Nipan Tona Kaidok Satariba First Saida Trophy State Level Men's Open 9 Side Football Tournament Ki Semi Final Animak Tasi ke tang tarata sanaragani hari Kongba makan andai bom laikai usekon laikon sinduna usekon laikol community hall da kangkutaraga marina group maritona khaidok tuna mamang thagi jungi tang talagani pani chatharaki ba that kozam yama mix kendra west league kam knockout kang tournament amadi all Manipur body building association ge makada lamjan ba gym yari pong sinduna ngasi pangthokani toramba Mr yari pok body builders contest lewa ke athing balai ribasi komthok triba phawa matam kaktana yaithok le hari amaramda body builder association Imphal West district asina tha sig tang talagani thada pangthokani Toramba second Imphal West District Building Championship Lewaki Irang Laivana Matam Kakana Yaitokle Haina Association Siga General Secretary L Durbana Thadurakpa Cherol Amana Kangalakle Housing Asinumagi Oiba Ingasa Ipau Pisari ICA Alampil Party ki Pangma Pau Matung Inanga Siga Quadiki Saba Asi degree Celsius Kunga Taruk Dasmik Ahum Quadiki Ingba degree Celsius Kun Dasmik Taruk Nungshit Yabu Sing Maniga Sang Ayukta Sa the Maripu Nung Telan Sa the Maripu Manga Nung Subiga Sang Millimeter Kunganito Dasmik Nipani Loshilapata Maru Eba Pau Amukana Manipur Regulation to Visitor, Tenant and Migrant Workers Bill Governor Ayaba Pitre President Gatana Naba Rizab Taguna Tamkre Piba Masida Bill Asik withdraw Tauba Yabra Anoba Amana Sindopa Yabra Habitu Assembly Sassan Lorba Matunda Puna Kana Minasi Haina Si Minister Okram Ibovina Pongdokre ILFG issue Kanarakpada ruling MLA Dr. NG Bizoigi Wafam Opposition na Yaning the Fong Doctor House Tasarang Naba Topodigi Mifam Minitara Yaitokure Amasung Robin Hood Sikiwa Todoka Mari Lenan Sankiba Elsina Hayang Ayupung Mari Dagi Matam Kaktaba Public Emergency Manipur Pumata Lautokre Ngasigidi ISTV na Pizaba Pau Matang Asida Loizare Miyang Tabiri Punamaku Amukahana Kurumzari